PAODAM eng tabiribasingbu ahanbamagtada binitana taram noksabagloyena kurumjari. Hauzik PAODAM asigi maroyo pau pijari. Gaura lining satpa maitai singi sairauba pangthoknakre. Manipurna India ki art and culture history oiba machak kayada maru oiba mafam oiri haina Manipur ki Governor Ajay Kumar Bhalana haikre. Unite to ignite a fire save India haiba thimda numit tareni chathagadaba National Fire Week thoram hudokre. Loinana Prime Minister Narendra Modi na Hisardagi Ajodhya tamna paigadaba commercial flight lamthakre. Mapunga Paulo Birase Gaura lining satpasingi sairauba kumai ngasi mafam kayada paksana pangthoknakre. Lining laisol gi thoram sing pangthok pagaloyana mathel lukoi langduna yum gi thongalda hai laiga loyana mathel lukoi singadu kathokpana maroiba kumai asigi saktam oiki yum thangnaba singda injang lanaduna nungsi chana leminabagi maroiba saktam su kumai asigi manung channa uba phangki nungthil gi matamda miyamna manak nakpada laiba sikda kaduna thongni jabaga loyana Harau tayamba pongdok naduna kumayasi pangthokli numidangi matamda ogri hangan chongba madima phang kayaduna thabal chongba gi thoram pangthoknaba sem sanari Kaksing dalaiba Kaksing Garden da su lamdam asigi amadi khul kayadagi lakpa miyamna nungthil gi matamda sing kanaki mafam adu dalaiba Mahadeva gi mandir kwak thokpham asna singba lai khurumnaki ngasi Kaksing Garden da sing kabaga marilena ex MLA Y Surchandrana wafang kaya phangdorakli Salam drama se hoy thaba hogale se kanumba ai mille ni khangde Dalia ni khangde Pitonia ni khangde adi Rajni Gandha ni khangde su am makhal na wadi am hor mane khoi jum thaba hogale ala mayam lakna asi seba pumba mili sing am lakpi se asi thagani ngani ango Manipur government sung Kaksing Guardian sina Kaksing ji kokabelni Manipur tourism map da India ki tourism map ti lai ratna world ki tourism map de koi yaun bone gadoni world mafam kaya dagi mi German dagi Japan dagi China dagi America dagi mayam ma la ko horma mi sahi ahum ma ma ado si sahi corona de hoji gap de re ko mayam sang minga chor kurmaga achawa tourist center mo hinji edna ai mayam ku hajer Maitai Puruki Salai Tereki Piralda Kuki Jo militant Signa Zathakiba Tawai Usitabagi Tawong Adu Akan Mamongda Kandem Tawi Haina Amukogi President PS Nando Luang Pongdorakli Ngasi Kwakaitel Laiba Amukogi Head Office da Pangtopa Paugi Pamada Wapamasi Pongdoladuna Nando Nahai Maitai Salai Tereki Piralda Kuki Jo militant Signa Zathakiba Matong Huktaba Tawong Amagi video social media da Ngarang viral Orakpa Tengnare Tawong Adu Ministry of Home Affairs na Silaga Maite amasung kuki ani gi marakta santigi wari shaba horakli basida khurau thanglakpa yai loinana Minister Neste asida mahausa gi phibam hanjilaknabagi lokholakpa thoranga yamna chunadaba amasu oiri kuki jo militant singna secularism gi wahanthok na thairaga amadi lebak asagi constitution amasung law thawai usitana maite miyam sawhanna bagi chathakiba thawng adu amukona kan mamongda condemn tawi kuki jo militant singna chathakiba thawng adu gi matangda center na kari action logodage haibadu miyamda khangangadabani matung tarakpada sigumba thawng sing makhata na thoraklabadi Maduda Thorakpa Papata Punamak Center na Pugadabani Haina Mahakna Pangdoki Nando Luang na Makata na Hai Tangjing asi Maitay Singi Tawai Magni Kanba Laipam Leni Asigumba Mapamasida Maitay Sing na compromise Tobagi Wapam Leroy Miyamna Tangjing Sing Kaduna Ibudo Kurumna Ba Center Masung State Government na Security Matik Jana Piduna Ibudo gi Thogal Panghan Gadabani Central Government na Amarnath Amadi Kedarnath Lai Kuramba Chatnabagi Damak Lokhat Pa Section Thorang Aduma Tangjing Singi su Lokhat Gadabani Masipunamak Center na Thamoy Seng Thabak Taurabadi Karishu Leiba Nate Maitai Singna
Tangjing Sing Kaba Yaroi Haraga State Amasung Center na Tumina Laisilabadi, Lebak Asida Constitution Amasung Law Lady Haibagi Wahantok Laite, Lebak Asda Law Enforcing Agency Lay Haibadu, Tabagno Ulaga, Kangan Gadabani Haina, Nandona Makataki. भारत से सिकुलर धर्म दा युद्धम बया पदे मानव माया मानव चंगी धर्म लाइन का चुन चबे या लेबा मी कोई जम्मू कश्मीर दा लेबा कोई केबदा अमरनाथ लाइसिंदा कोई अमरनाथ जत्रा तौनो इदनुदा हिंदू की जाति की में आप सब को भारत सरकार दा लफट पीबा एक्शन थोड़ा गाफी से पीबा सोई दे गामन होना बतो मधुमक कोई मणिपुर की मियाम मैते सिंह थांगिंग लाइट चतपदा मधु भारत सरकार मधु सरकार मधु का लोबी लेगा सेक्शन द्रा लोबी के अमरनाथ आई परबा तई जुन नतरगा जुन के होगा अगस्त बाबू नुम तो बने हतक से 2025 की जुलाई 1 की होगा अगस्त मा पंजर वगरे मसी की दमकरी नमी कुछा के निपानी चुन चतपदा लाई मसी की दमकरी भारत सरकार नहीं जवाब मंगल लोक सिंह British ki loilam sasandagi India ning tamle haiduna Indian National Army INA na ning tamba India gi lemaida ahan baoina ihan hana India gi macho hongi phiral Manipur gi Moirang da pahankibagi 81st anniversary of flag hoisting day INA War Museum cum Library Moirang da Department of Art and Culture Government of Manipur na sinduna ngasi pangthokre tharamadu da Manipur gi Governor Ajay Kumar Bhala Moirang SC gi MLA Thongam Santi ABP SSP NE gi General President Retired Lieutenant General DR Koncham Himalay ABP SSP Punjab Pran ki President Major General JS Nanda SM Retired 57 Mountain Division Major General SS Kartikeya SM Deputy IJR South Brigadier Nira Sharma Manipur Government Art and Culture ki Special Commissioner M Joy IS na thebe mitung lensing oina charuk yaki Taurangi Sarwamo Oina, India Peace Memorial Maibam Lord Pasingdagi Horaga, Azai Hin Paus ki tricolor flag Tetpa biker Chama Henbana, Moirang Tamnala Aga Lamtungpam Oiduna Mapungoiba, Moirangi Toramadu Hodoki, Moirang the Pangtopa Toramadu da Manipur Governor Ajay Kumar Bhalana, Moirang Kanglada, India ki tricolor flag Singkhatlaba matung Subhash Chandra Bose ki mitamda laisu katki matungda akhangai singna wangangduna India ning tamna bahonabada INA na pangthokiba thabak singthaki Governor Ajay Kumar Bhala na phongdokibada Manipur na India ki art and culture history ki oiba machak kayada maroiba mafam oiri INA na India ki phiral ahan boina yungkiba Moiranga sisu culture ki capital amani hauzik tholibe iranga sa nuaitaba khara thoklagaso INA na ning tamna bahona kiba du ningsingduna thongna lingjel ekhoi masel ama toina punsinduna apunbagi saktam ningsingduna santi leiba maraset palamdam oiba oinaba hotnaminarasi haiki Inspiration from INA's fearless march and renew our pledge to work together for a peaceful, prosperous and united Manipur. As we pay homage to brave souls of INA, let's also reflect on the values they embodied: courage, unity, sacrifice and love for the motherland. Let's Manipur Yoga and Secure Association Kaksingna Sinlangduna Hana Pataba Sinjak Sizinaramba Dubo Hosik Normal Punsida Laklaba Mio Singi Oiba Annual Recovery Gitora among us Kaksing Sumnang Lekai de Leba Masin Manau Singlak de Leba Healing Point IRC Amadi PAODAM IRC Campus da Pangtokre Ngasiki Taramadu President Member Singoina Secretary KMYNCA Kaksing Dr. M. Raskumar Medical Officer PIC Kaksing Kuno Dr. N. Amravati Amadi President Lions Club Kaksing Greater Naurem Utang Kumana Saruk Yaki Ngasigi Taramaduda Naurem Utang Kumana Mahaki Oiba Warol Piraduna Hai Healing Point Asana Hex Sapong Lokwadagi Haujuk Pawada Mioi Listing Nipa Lom Heda Normal Life Da Lahan Bangam Kiba Simak Yamna Saktok Jay Aikoina Pataba Sinjak Tagi Laptoke Haibatarabadi Ishane Isabu Tajaba Madi Tamoy Seng Basangi Isane Isabu Minam Drabamatam Dai Koina Nisagi Paktagi Laptok Pangamduna Apaba Wakal Kalakduna Sama Sasibu Hena Paba Maikaida Purak Pangamgadori Bani Hainasu Pongdoki
Ngasigi tharam adugi manung channa normal punsida hanjilakraba hauze tongan tongamba sinpham paiduna leiraba member singa hauze trainee member sing oiriba singasu wari watai chanaduna makhoina thengnakiba awa nungai kaya su paudamnaki matam sangna phataba sinjaktagi laptholoklaba member singdasu asamba kudol posing piduna ikai khumnabasu utki Ministry of Home Affairs ki paukta ki matungina Manipur Fire Service na sinduna Unite to Ignite a Fire Save India haiba thimgi makhada ngasidagi hauraga numit 8 ni chupna chathagadaba National Fire Service Week Observation Directorate of Manipur Fire Service ki complex ta hogdokre taramaduga marlena Manipur Fire Service ki director L Nabachandra na haikibada kumjali sing chama panipu mari gi April 13 da Bombay gi Hithangpham Victoria Doctor khangaudana pokhai rakhiba jahaz amabu kannaba honabada Fire Service ki officer yauna fireman kaya thawai thakiba madi kaya amana mapunsi chuppa soinai hankiba thodok adudagi hauna ngasi phauba National Fire Service Week asi pangthokuna laikhidraba thawai sing adugi mafamda Shraddhanjali kaduna lakli kumjali singon sa payangkai mangagi April thadagi hauna police department ki makhada horakiba fire service asi haujiki oina hana leramba fire station singdagi khara hakotlaga station 18 sure loinana fireman chani marphuni pa leire masina maheulang poki thodok lising amasani kulumdoi thengnaki amadi special service ta thodok kuntra taru hena thengnaduna lupa crore kaya kanba ngamkhibata natana thawai kaya su kanba ngamkhi haiki Magna Makata Duna High Department na Lamdamasta Mahau Langpok Singdagi Ngathok Pangamnaba Lamdamasi Government Amadi Private Building Kayada Fire Safety Equipment Sing Thambata Natana Stasi Tongan Tongamba Institution Kayada So Fire and Life Safety Program Kaya Pangtokuna Lakli Amadi Matanga Sunaraba Anoba Technology Ki Khulai Kaya So Lainaba Honabata Natana Stasi fireman sing su tongan besta sing da thaduna makhal kya gi training sing piduna matik chaba fire service ama oina ba honari phongdoki taramadu da Director General Fire Service Civil Defense and Home Guard Ministry of Home Affairs Government of India na piba award or commendation certificate and disc ki bronze category da Yorokraba Amakcham Jilangamba Chinga Sub Officer Fire Station Impal Okram Ningthia Maite Fireman of Fire Station Impal Amadi Isha Ahmad Fireman More Fire Station da Award Ching Kushina Kiboloyana Sahi Kudingi Director Manipur Fire Service na piba Best Firefighter of the Year 2025 so Tongamba Fire Station Sindagi Khangalaba Firefighter Tarada Kushina Ki support when I said Asida sooner than about Kusukulai, Matamaki, natural and man-made disaster, they are full of the Navaputi and Start technology laying in the Moholisari. When the department see the person, they are also upon Lunda, upon the state singer, Kanava training care, Piduna, a kind of Matamachunava, Fire Service Department, or the Moholisari. Father of the Indian Constitution Haina Khangnariba Dr. Bhimarao Ramji Ambedkar gi Sama Kuntra Manga Suba Mapo Kumon Tharangasi MPCC na Siduna Congress Bhavan da Pangthokre Tharamadu da MPCC President Kaisam Megasandra Singha CLP leader Okra Ibobi Singh CWC member Gaikhanga Amadi Congress Party ki senior leader Masung Worker Singna Dr. B.R. Ambedkar ki photo da highlight katunai kai kumnaba utki Tharanga Marilena CLP leader Okra Ibobi na hai India na British ki loilamdagi ning Tamlaw matung India ki constitution sembada drafting committee ki chairman oiduna achauba daita lobi khiba dugu tobimol khangba utpani BJP na lusing ba NDA lengana namduna pass tawduna act on khaba WAF amendment act 2025 ase Dr. B.R. Ambedkar na chairman oiduna sem khiba constitution adugi mayok dani thawang ase particular community Amadi religion amada attack tauba amakhakni masi yaroi amadi Congress na yaba ngamloi haduna ek asiki mayokta Supreme Court da hojik wakatli phongdoki संविधान डॉक्टर B.R. Ambedkar ना chairman और ड्राफ्टिंग तौरमिसी मसीगी स्पिरिट दी मधुगी against दनी अदुना कोई दी याबंग मोय है ना कांग्रेस ना भारत की तो कोटा कोई चैलेंज तौसे तौरिने अदुना कोई पुनमकना डॉक्टर B.R. Ambedkar महाकना लौबीर बाकोई की संविधान से
ड्राफ्ट तौबदा माना लौबिरंबा दायित्व पुनमक्तुगी तविमन खंगबा उत्कोयना ngasi asi magi chama kunthra mangar suba ma pok numit sidida koi puno na magi mafamda pok nonduna ai manam to su lai manam to su sadan janin kachari bse Mayay lambi ki tongan mafamda kundaba Muslim nupa amadi nupi lising kaya na saruk yaduna WAF Amendment Act 2025 ki mayokta Impal West ki Maya Impal Bengun ki area da miyang yoiba choba khongsa amazat kre Maya Impal ki chati khongnang ground ki hauduna Bengun ki kaithel phawa sat kiba miyang ki wakat khongsa adu Joint Coordinating Body of Mayay lambi na sinduna lambi asigi area da laiba tongan balup kaya husamaduna sat kibani miyang ki rally adu da WAF Amendment Act 2025 yaning de Act Assistant Nabayaroi, WAF Amendment Act 2025 withdraw to down BJP minority da hantana yang bayaroi ipai pusing na kathok lamba WAF ke lam sing mat bayaroi Islam ki damak sigani hayan thaba placard sing sizina bagaloyana kholau kaya su lauki rally edu ki matang da Joint Coordination Body of Mayay lambi including Wabagai Kendra spokesperson Mufti Azimuddina WAF Amendment Act 2025 asi Islam Dharma chaliba singna yaba ngamloi Act asi athubada handokduna mahosagum tangdu laitana lehelu NDA lenga asina Act asi Muslim sing yai phanabagi damakta amendment tawbani haina laujarabasu lenga asina Musalman sing na yabang amloy thawng asi mapugi mingda kathokraba kanana su mapu ebe yaroi daba lebak yon be yadraba Laiba yon bayadraba WAF ki lam singbo lenga asina munna bhona bani haina lawdaba ngamloi miyang ge madi ain ge mayokta laiba black law asi athubada handokada bani karigumba handokta batarabadi Muslim singna seiba kidana khongjang kaya changsilagani haiki property singa lau ki pata raga so ai koi musalman singa di ai koi da farzama ai koi da yam tangai phadaba man lai madudi garin wai matam da ma koi control ki ba ek singa se koi ki rule singa se masik se koi ki islami sharia law ka bilkul mayok lai ba aduna musalman singna Taibal Sariat ki mayok ta lakpa sige damakta kay donung ta khangsin bangam moy masige damakta thawai cha ki bayai ai koi kuntak tum ki bayai adu bo kay donung ta musalman singna makoi ki mai kai ki wak pa se sinnaba amadi makoi na onthor ki ba ek singa se chatna ba ki aya ba piro ya se umati mai kai ta thamjani Kangpopi district ki manung chana leiriba koncha khul liangmai naga village da kuki sing na ngahak leitena kunja sing phuba chaiba tawduna attack satharak pagi matang da ngasi liangmai rongmai jemai amasung inpui phuruki oiba chauba mifam pangthokre koncha khul village sathaki ba mifam aduda phurup mari asigi mioi lising ama henbana saruk yaduna kuki sing gi mathong huktaba thong sing gi matang da wafam kaya phongdona ki loinana liangmai naga na khundari ba mafam da kuki sing na makhata na khatnaba horaklabadi thengnaba haina su warep na ke hairi Madugi mathakta yalomi naga singi lepham munaba honarakpa khudingmak thengnaminaba haina su yanakia hairi adubu chap amasi matangda hojik phawba cherol thorokpadi leitri ningsing bayabadi haukiba April 5 da khulai matik chana paiba kuki militant amasung naha singna liangmai koncha khul village ki chairman amadi secretary yauna khunja manga tamthina purambadagi Rims Hospital da pukhatuna laikana kibani masida antana haukiba mamang sahida su liangmai nupi amada khut thakibagi thodok laikhrabani Mapari mangang amasung Rohit Angomani gi mapok numit ka marilena Rims Blood Bank ta 2022 dagi hauraga ngasi ga thana marirak suboina voluntary blood donation camp ama pangthokre Tangleisa singna birthday ni haiduna irang phalanglomda mai onsin bagi mahutta e kathokduna miyoi bagi punsi kanbalomda mai onsin si haina ABBD gi treasure oiriba Kumaji sarang themna ngasi gi tharonga marilena phongdokhi maponumi oiriba mapari amasung Rohit na Lan lakle hairabasu lan pamda thona leina lan thengnagani lan leitrabasu miyang idamata e kathokuna yai phana ba honagani miyam su sangnaina e kathokmina si haiki Sahi asigi mas kuncha mathoida Impal East Commando na pharaga Sajiwa jail da thamlaba matung judicial custody da laikhidraba Khurai Ningthaubungdagi Khoisnam Sana Zawbagi misi chapchaba wayal phanganduna mihat asasenaba sing dandi pidabani haina misi asiga marilena semkiba JSC gi maikaidagi appeal torakli Hiram asiga marilena ngasi Khurai Ningthaubung Puribi Puraba Community Hall da pangthokiba wakat mifamda JSC asigi convener Laisrang Kumari na hai Khoisnam Sana Zawba si hokiba mas kuncha mathoigi nungtil
pung ani taba matamda Imphal East Commando gi timna Sawombung Thongkhongdagi phakibani madugi matung lamlai PS sinaramlaga April amada Zaira Kota puthokta numit 10 gi police custody remand laukibani numit 10 police custody remand lauba matamda imung manungi miyoi singda kariguma makalamatagi pau khangalambasu leite laibak thibadi sana jawba si masa ngamdre haiduna April 10 gi ayuk anganbada pukhalamaga ayuk pungni palom taba matamda karishu tawdre hairamlaga hospital dagi puthakibani numit asima ki nungthil pung ama taba matamda court puthoklaga sajiwa jailda thajinkibani Chana Jawbu Court Putolapa Matamdasu, Kariguma Makalamatagi medical report Pikalaki Balate, Zelda Tankramatungarang, April Tarahum de Ayukta, Masanuaite, Jenimsta Purak Lagani, Haina, Imung Manungi Mue Sing da Pau Piraki Edubo, Imung Manungi Mue Sing a hospital Yoba Matamda, Asiba Haksang or in a Technakibani, Asigumba, Maram Zadaba Misias Namaram Moraga Jes, Natariba, Punkun Mari Matamasida, Mihat Asigi Sabchaba Wayal Panganaba, Mihat Asasenaba Sing Matik Jaba Dandi, Pinabamadi, Postmortem Matamda Sina Yaba Mioy Galoyana, video coverage Yauna postmortem Togodabani Haiba, demand Tori. Hariba Dimana Sitabakto, Tabataragadi, Kurai Maike de Leriba, Club Amadi Mera Paibi Singa Kusam Naraga, Makal Makaki Kongjang Sangsilagani Pongdoki. Judicial custody da Lakidraba, Hosnam Sana Jauba, Ibungogi Zapchaba, Wayan Panganba, Anishuba, and Wadana, Anishuba, Demandana. Thogdok asida laikidra January ba mioi singi mathakta chapchaba chairak dandi pibiba thangasari hariba demand sing ase pung kun mari gi manung da pibi gadabani aduda moina akhogi demand sing ase pung hariba pung sing manung da pirak tragadi kurai mai gai da leiba tinsit ot mai gai da leiba club organization maira paibi sing any akhoi khuding maka samnaraga makha taba khongjang chapchana khoi adum changjan jagane Uttar Pradesh ke Hisar dagi Ajodhya tamna paigdaba commercial flight amangasi Prime Minister Narendra Modi na lamthakre loinana airport dugi anoba terminal building ama sanabagi urap uyong chitamki air travel da soyangam thokdana ba miyamna tongba ngamna ba baragi paisa so pangyam yamdana ba thausilama singani haina PM Modi na hana phongdokpa laikhrabani Maharaja Agarsen airport ke anoba terminal building adu lupa koti chamri tara changna sagadabani state of the art passenger terminal cargo terminal amasung ATC building amasu sagadabani project adu chahi ani gi manungda loina ba pandam thamle Marang Nomaizing Yukta Miyamna Pam Sandegi worship service during Ida Ukraine gi awang nongpo thama saruta leiba Sani City da Russian ballistic missile amana strike tawduna yamdrabda miyoi kuntramari hatkre thawdosi matangda acting mayor Atyam Kobzar na haikibada laikhidraba miyoi kuntramari adu micham ngaktani angang ani yauki amadi angang 15 yauna miyoi jam 13 na asopan nangki ballistic strike aduna building kaya su amangata thoki Ukraine gi presidential office ki head oiriba Andriy Yermak na haikibada missile aduna cluster munition sinaduna Russia na micha mahat naba attack adu chatharakibani Sani City da chatharakiba hoina miyam hat naba chathakibani haiki Sanabagi Pauda Rims Student Union Rims Suna Sinduna Thasi Tarain Twedigi Horaga Rims Ground Sarakiba Ahanba Major Jotin Memorial Interbest Football Tournament 2025 Loising Kre Tournament Sigi Final Dangarang BDS Team Amadi 2024 Best Anigi Marakta Akan Balamba Tonakibada BDS Team na 2024 Best Football Ani Amada Thoiraga Team Champion Oiki Rims Ki Mahiro Emo Rambadana Tana Chana Konabada Su Thoido Hendokna Thawa Yaurakiba Major Jotin gi Mamingda Pangthokpa Football Tournament Loisamagi Tharamda Rims ki Director Professor G Sunil Kumar Sarmana Thoiba Mitunglen Rims ki Medical Superintendent Professor N Sanjip Tharama Loyana Major Jotingi Imung Manungi Miyoi Singsu Akhanaba Mitungana Sarugyaki Football Tournament Asida Team Champion Oikraba BDS Team da Selgi Manaw na Lupa Lising Tara Manga Loyana Trophy Amadi Medal Amasung Team Runner Up Takraba 2024 Best so Selgi Manaw na Lupa Lising Tara Kaloyana Trophy Amadi Medal Piki Tournament Sigi Akhanaba Mana Oina Dr. DY Benningham na Best Player Dr. Masura Amadi Tatlom Anina Puna Top Scorer Taminaki Dr. Rupachandra na Best Goalkeeper Amadi Bishashito na Most Valuable Player of the Final Match ki Mana Pangki Best Nipana Saru Yarak Satharakpa Football Tournament Asibo Loisimbagi Tharamda Rims ki Director Professor G Sunil Kumar na Hai Major Jotina Silising Zampa Maudra Mathwegi MBBS ki Batch Amani Mahana Army da Sangkraba Matung Dalising Ani Tarada Kabul gi attack amada laikidabani Magna
Chana Konabada Tawa Yaram Bagaloyana, highest civilian award Asok Sarka Pankibasu, Shingtaduna, Hanboina Rimsta, Sinduna, football tournament Asibu Pangtopani, Magna Makata na Hai, Rimski calendar da football tournament Asibu Sahi Kudingi, Major Jotingi Mingda, Leptona Pangtolagani Haina, Pongdoki. Toinadum, Hongena, we honajari, and the Kishna Hambani, but a quick Matung the Chok Foga, the Gimeamzi, Koinoki, Magi prize, Yukara, Chow Matung the Peter and Crest on Nava and Nakuna, Ramji Togena Kanjari. Thank you. Huzarabada Marapa Mukanda Pijari Gora lining set pa may tayo singiseraw ba pangtok na kre. Manipur na India ki art and culture history ko iba macha kaya da maro iba mapam oiri hay na Manipur ki Governor Ajay Kumar Bhala na hay kre. Unite to Ignite a Fire Save India have a team da numitare ni chatagadaba National Fire Week Thoram Hodokre. Loya na Prime Minister Narendra Modi na hisar dagi Ajodhya tam na paigdaba commercial flight lakre. Nasigidi PAODAM pijaba matanga sa loisinjare miyang tabili basingbo amuka na kurumjari.